Pratap Babudu magi khongloi singduga makhoi gi mi laklaga phampham guest room adumda lakli. Ngaiyak minute kharagi matung oibana mahak pungai riba nupado sofa aduda phamladuna Pratap pungai ramli. Pratap ubada salam kotladuna hairei. Namaste Pratap Babu. Pratap so salam du okladuna tapna khumlai. Namaste. Tada nongdrimba lakpagi am kuirabagi. Nongdrimba satpa khumpirei. Ngahak oijare Pratap Babu. Chumi. Ngasi Pratap ki yum sida driver oina lakliba nupasi yairi magi mapai bungo nongdrimbani. Mahak ase matam kuina National Highway Infal Dimapur line da molgi gari thauduna leirambani. Aduna gari ama hekta paibada mangonda aruba oide. Adubu lapna chingman phauduna gari chatpado magi loinabi tamphana thingduna chatkidrabani. Adubu punsigi lanfamdade yaudaba yadabanina driver gi ahangba post kaurakpada thajinduna Pratap ki mayum yorakliba ase. Pratap nongdrimba bu yengduna hairei. Adudi tada ngasidai aigi thabak singsida driver oiduna tadana leigadorabanina aigi chanagadaba niyom khara haigeko. Nongdrimba adumak tomina tari. Pratap makha tarei. Ngasidai tada soigi missing gi marakta ama oirabani. Aduna aigi thabak singase aphongba kaya aronba kaya yawraklabasu kanagumba miyoi natraga chingnaba misak amatada pau piba yaroi. Haibadi aigi tongan marul khara leijai. Tadana hena khangbiriba aduni. Aidi pet lauba business tawba nupa nate. Grow dani tawriba business ase. Aduna aigi yeknaba yami haina tadada mangjawnana khanganjabani. Bobby da onchilaga. Bobby, tada nongdrimbagi coffee semlau. Nongdrimba adum tapna paukhambirei. Pratap Babu, aigi oirabadi coffee ga sembirugano. Inausing wanabani. Aduga Sir Pratapna takbiba haibiba pumnamak aigi koksida hapjinjare. Pumnamak ngakna chachagi. Pratap nokladuna hairei. Khangdrede tada. Mise makhal suna tinaraklabanina yam haisingba kok sanabasisu yam darka oi. Thajanaba haiduna leiri makai mise tinaba yadawribani. Thajaba manghannarakpa matamsidani pumnamak mangtakpagi phibam laklibase. Nongdrimbadu mangak nomladuna hairei. Yam chumba wafamni takpiribadu Pratap Babu. Pratap sat haijilai. Haujiki matamasidi apangba migi chanafam leite tada. Mit kothoknaraga isada pansinaraba jukni. Kaidawni ngasi hayengsini khangdaba mapoksida koi nungai horaga lori. Sidai sida pokningga sontharaga aidi chamjarabani kaina leiradi mina adum chance laukiba tabani ngakkiba tabani. Phare se tada aigi ware amaromda chatkidore. Tadadi hauje kana leiriba. Nongdrimba tapna khomlai. Nayambade natai matam phaga ichanupi amakhakka leijare. Pratap sat hairei. Tada itei matam phado sakti phajabanine. Khoigi leikhidabi itei masitalga tinabanine. Thaina khoidaga adum laklambani. Ado tadagi chanupigi mingna kari kauba kari tawriba haujikpa. Nongdrimba tapna paukhambirei. Nachanupido Manipur College da hauji graduation tawjare. Loigadawri chahi amakha ngaisilai. Mamingbudi Gyairima kawi. Pratap noklaga. Ichanupigi mingse onthokna phajakreda. Ado phare tada adude. Asi haina wa haige tawringai Pratap do magi pholdu kolama laksinduna marak thalai. Pratap phone du phatlauna receive tawraduna harauna hairei. Hello Sinthoiba, my son. Haune, papa ni. Nangi ticket to confirm oiraboire. Day 28 ta. Phare. Adudi nangi mamaga pulap tholaklone. Ipase, ichagi masak udabada leifam ga khangdene. Phare. Papa muk thamage ko. Nongdrimbada onchinduna. Tada. Aigi chanupa angawba amakhak leiri. Delhi da lairik tamduna mamaga leibani. Ado ada leibadu talabra khangde tholaklage ye. Nongdrimba nokladuna. Sir Pratap ki sasibu kaya oirabanu. Pratap paukhambirei. Aigidi ichanupa amakhaktani tada. Nongdrimba phat hairei. Adude Sir Pratap ngasidagi nayambana tawgadaba
ꯊꯕꯛ ꯁꯤꯡꯗꯨ ꯁꯤꯟꯅꯕꯤꯔꯣ ꯍꯧꯖꯅꯕ Pratap Bobby da onchinduna Bobby nang ta da nongdrembaga malomdagi potu lawruro line clear oirabani suhen beya deko Pratap ki yathangdu tabada Bobby do DI gari so manongdrembada piduna hairei so si paibiro tada chanaba tawrase asi haiduna Bobby nongdrembaga du thokminakre chahi kunmanga gi wari ni tabada tujunglaba thodokni maikutana atiya sin thongkibani खबर की कागज खुदेंगदा चैखाइरबा लसिंगी कोल कारखाना अदु मई चकपगी पाउतना मणिपुर से का काइखिबनी खबर की फ्रंट पेज दा चाउने इखिबनी सिंथा कॉटन इंडस्ट्री फाउंडर खेट्रिमयुम सनाहल अमदे मागी लोइने बिसितल महाकी चाउरबा इंडस्ट्री अदुदा खंगौदना थोरकपा मैहौलांगपोक अमदा पुन्ना लेखिद्रि अदुबु मखोइगे chahi manga tangairiba machanupa sinthoi dusu sathina sokle hairi mipum khuding makina kong singja yeina kiba pauni sanahal mabuk mapau phaba mingonda pizza bithakan banupani mahakki business ki kokse aduki matik wangkhiduna mahakna tawramdaba karba leikhidrabani matam amagi kropati ni magi chingumna paiduna thamliba maral mathum angakpani manipur gi mapham khudingda mahakki lam kaya lairi adu suprida amata taduna leite leiriba lau pare chani henba do mahi marung amade nga gi pham kaya tawduna manipur gi sinmi londa su chawna mating pangki mahakbu matam aduge ikai khomnarba chief minister aduna best entrepreneurs award piduna ikai khomnaki sanahal akhang kali hotnaba lepte tawthorakpada nupa thokna tawba nupa dani mipum khuding mangna mahakbu nuksibani Manipur gi thabak phangdaduna ngauchatnaraba naha kaya mahakna thabak pikhibani sanahal na khwaidagi henna luna khanjaba magi cotton industry chawraba building adu maina tumna chakhibaduda mahakki su aroi boikre haujik se mahakki mamingda leiriba lanthum kayam yamna leibanu haibudu kanasu khangde ngasai makai uiduna leiruraba nokul chandu magi nupigi thawai lakpigum langakliba isaududa khangprek khangi Haima, karino hojikidubu yum maiga chakpa yaubrani mama. Lembi du sauna haire. Ho yum mai chakpa natiye nanai nubigi saptrani. Moi pabungi monrongdo lepiru kaido bage. Oi su oridaba potuda pungkon mare som khanjiduna leibudu yararuye. Korpu yon tholaga tumba lepa. Hono mai zingi ukil babu saksu loizere habira dro. Nokul chando magi nupigi waduda taningdraduna phat haire. Yare da pema. Irai bak leitabage ta aduna leiribani aisu matam amage lawyer no kulchan haiduna sar sanahal ge private lawyer oiramlibani nangna matam duda sikhiba sana mayamdo nabungo ina sakibani kaubirabo me masae po lembi phat haire ho thaini gi warini adu hauji ukilga kangkok tare kanana sunik piradri kari tawraga imungse chalai ge dikhande oiroidaba wakhalda makok ase thadadana le kai kandabada ai ukil gane pungkha khajare nachanupi sisu mapalo kunjalo haidana ukil kadna tamli batai peli ukil gi family sidai ai bukari numitagi tisars to bigadabano he prabhu nokul chan nokladuna haire yar da mama nangi saudo amuk talebko nate ngasi se khoigi kari insang bu thongi manam na nushiriba thau yeibaki makhol su takhi nate nangi sibu thau chut pakari insang no ne Lembi sat haire kadai di thauno kari leidana ngaudoribano ho yaldo maide mai hauka yaraga isingai janbigi makolni chaw laukibadudi thau ngobana tiye ho khoi nekbi draba ukul babugi ngari thaktaba saugri se hekta thongjinjare leikai degi yelakba ayen cheng namthibi siga habiraro nokul chan sauna onthokna bit leikhidreda ha sar sana hal sarna leiringai matamdo nungsira ida nanause Kariso awat apa leitana panjarambanida ngasidi saugri ga super fine ga phuda dore khanbada aigi kokse puba ngamdrene sar mama ga mapa ga wari sanari ngai to likla du prap makhutta nga macha pairaga poche khara su yaladuna changai aduga mama gi mamangda thamladuna haire ima nga se semdopiro aduga thonglase kuire nga ga chadaba haidana leirapani lembi sat haire ibe ma ukil gi macha ukil noina pamcha sibu ukilo utilo khangre de imadi
Fare fare, ima thong lagi ko. Ado, kadai de pisana lerakli bano, isagi nga sibo. Likla do, nokla do na hari. Ima, ay na nahan kay paiba angang dugi keso, ay nangamba do da, moy angang dugi guardian sing do na haraw-haraw awaman karapirami. Wado hayraga, likla magi purse adu day, lising mga putok do na, mamada pirei. Ima, bochay kara sulay tole, sisi ima na paisin biro. Nokul Jan, majabu yang laga, sur asang ba mahon do na hari. Ha, ipagilikla. Ay ko'y napayri ba sinpama si? Tasing na, kuhay digi atoy ba miyoy bagi, mating pangli ba sinpama duni? Ay ko'y, atyung bagi da maglip si ko. Atyung bagi da maglip lo bagi ni. Ngasi ipagi, piba masiyaw krisi. Adubo ipa, karisu kante. Ninghan na ba sulayti? Ipa sungay riba ni, namit amakak. Namit tulak labadi, ipa si kraso, kuya to siya lagane. Liklado, mapada ying do na hari. Pabo, pabong na ngay riba namit ado ba karino? Pabong na wapamama, ngasi pa ba ingon da haidok pataw de? Ay ngon da su, amuk da dikangan biyo. Nokul Jan, machagi wapam ado da, tap na hari. Madugi matam su yorok labane. Ipa na ichadalot ke kalaba su yararay. Ipa di ahal su ore, sole. Ay nakari su tau bangam gani haibagi, thajaba su laytay. Icha ni ipagi mahuchin do na, kangkong jay riba, mapam zada na lay riba pang namagsay, tasim kamjing gado riba ni. Masay, wasak ni aigi. Marup amana, marup amada, tawaya sisina do na, saknay kiba wasak ni. Ipagi pong ninggijing na riba singasay, lande haiba su ipakangi. Matam laklay likla, kekusoy do na pongla ni. Lembi do tap na mapuray ba do onchin do na hari. Moy pabo, karigi pong ninghan na wangang biribano. Ay di angaw bini. Ay di, aduk pangangang jaba kagdani. Moy pabo na kari pamli, kari khali. Ay supum na makangi. Takpidra basu, tabo nung dalo sindu na tamli ba manido. Mapudo sinabatu kag, moy pabong na pamli haybay sukangi. Adubo, asaba na aseng bo oido na, layri kang na, moy pabong na sinakrabadi, luy kraba makoy na, ay koy busoy na waraw kigani. Pukning hantagom si tigisi, ay koy su aseng ba mapu. Nokul Jan nungay tan hari. Icha adubo, hinglam kigatra, siram lagatra kang dilembi. Ontok na hay ni sing na load kray. Makoy na icha do, hatpi krabra kang de. Lembi sat hari. Kamdaw na hat gani, moy pabong, moy na ngang do halabadi, makoy di mataw karam na, mani si panggani. Mani si kayam jeksina, kayam lo na tamba, makoy su kang libani. Moy su mani sige konggul, liri ba na dra. Likla do, mapaga mamaga giwari do, makok ngawra do na hari. Of, pabo, ay imano ni giwari do, kok ngawri ko. Kaino, lo sila do na ngang liba wa mayam do, ay basu kangalo. Makoy, mapa mama macha, wari sanari ngay cherak do, no pa mausitabi ki konjel da kaurai. Hello, Mr. Nokul Jan, ay nga si sulagli. Konjel adu tabada, Nokul Jan, patlay turay. Ubada kanglay, lagli badu pratap ni. Pratap nok tu na janglak laga, manggol nak chiyoy na thariba, morado da pamtara do na, tap na hayrai. Ana yik yaw digo, kamdawri, nungay rida na Sir Nokul Jan. Nokul Jan, pratap na hangli badu kumdana, magiloy na bilembi da onching do na hayrai. Tabra, pratap babugi, chaho ba malolo. Machalik lada su, makataray. Ibema, nang susam, na magi mating panglucho. Mapay bungo na yatang tau tharak pa duda, lembi mama machalik lado, imong lom da jangkri. Nokul Jan tap na, pratap da onching do na hayrai. Pratap babu, nayamba thoydok na, ana ayik yawde. Adubo ahal oy silang bagi isase, karabuti sontare. Akan ba tabaying kang subangam dreda. Pratap nokla do na hayrai. Sir Nokul Jan, sarbo na naw na yam awang bathakta ikay kum na jay. Aygi iyam bagi, matam amada luna tinajaramba marup nina. Asum na sir na kanalay tabagum tonta na lirambasa. Tasing na ay yam na nungay jade. Hanagum na ay koy tamo layringay da layrambagum aygi chawraba company singa sige advice bibi tu na company gi lawyer oy na lebiu. Nokul Jan nokla do na hayrai. Pratap babu, ha, Mr. Pratap na matampum na magta haydo na talaklabang wapam ni. Ay gide, laibag yam na pabo wapam ni. Adubo tasay na,
ai hauji ti pothaningli hana gumna ai pangal yaudri energy leitri sar sana hal leiringai matam maduga hauji kasu sathina khenareda Pratap sat hari ha Mr. Nokulchana pangtak takpiri matam duda tamhoi leiringai phanglamba pe dudai saruk kaya henani aina sardapi gi haijari base amuktadi aiga thabak punna tawminase ai khangjai sir araiba lawyer amana te haiba adumagna aikhoi tamona luna thamjaram liba duni Nokulchan tapna pakhum pirai Pratap babo aigi pakhum se mayek yamna singlabra haina khali phari wari sigi matang si swai de losilase atopa kari maram ama leibra ngasi thajadana lengbirak babu Pratap babuna Pratap so marau leiba minok ama nokladuna hari hoi chami aina lakli base yam loba atopa maram ama sulere ai hekta haijagi Nokulchan tapna chingdarap tawna hari haibiyu hekta Pratap adum sat hari Sir Nokulchan ngasi haujiksi wafam amagi khwaidagi matang chapchaba matamni haina aina munna khanjare aduna wafam se tasengna haidabasu yadaba matang oire pumnamak aigi yambana Sir Nokulchan da sinabiram le haibasidi khangli aduna koida sinabiro haijagi haiduna lakjabani Nokulchan Pratap na hairakliba waduda ngayak khanthaduna hairai kari matamna Pratap babo ai tasengna ningsingba mathokjadre aiba mukta gyan taambiyo Sir Pratapna Pratap Nokulchan na khumdorakliba pakhum aduda haifet sauninglabani adubu tapna khangjinduna hairai ha Sir Nokul wase khajiktang haibada Sir na hena gyan tabigadra khanbani adubu tabidrabanina mayekte hekta haijarage Sir gi khutta aigi leikidraba iyambana icha sinthoibagi dabak sinnaramba lanthum sing adugi praman oiriba chechang sing du lei haiba khangjari madubu sinnabiro haibani haujik ichagi chehi kuni panchap chare magi hakto phangalase haibani Nokulchan Pratap ki wadu tabada masadu ping launa sauningba amasu pokli sat hari kanagi karigi cheno aingonda de karigumba chechang amata sinaramba leite Sir Pratap ai khakta nate matam duda Sir Sanahal ki personal lawyer leiribase aikhoi ahomni aduga wafam adugi matangda aingonda wafam amata Sir Sanahal na haramba su leite Pratap phamlambadu phuk hogale aduga sauna harai yam kraba aigi yambagi lanthum pomnamak yamba na pokpiramba icha sinthoibagi mingda thamlambani haibase ai chapchana khangi adusu icha asina chahi kunipan suraba matamda mahakna claim tawgadoriba haujikte matamdi yorakle aina icha sakna wana yukjariba sinthoibada sinabiro hairaga Sir Nokulchan na lotpiriba sibu karigino mapunane hairiba wafamse minaide minayoina adumak mapugi athang ingadawbani aisu khangi matamduda lawyer ahum lei haiba ai makhoigi wasu pumnamak taraba matungda Sir Nokulchan da haijaba lakliba sini Nokulchan sat hari ai madugi affidavit adugi warol adudi ai isada ikibani chomi Sir Sanahal gi mathanda yaujaba macha sinthoibada leiri mapai bungo Sanahal gi lanthum pumnamak mahakna chahi kunipan subada phanggadobani haibadu adubu chechang singdudi aigi phamda tasengna Sir Sanahal na sinarami haibadudi leite aduk yamba crore lising kaya gi lanthum adubu Sir Pratap na hairaga hekta laina phanggadobu su leite madubu irai laina aigi phamda kamdawna sinagani somjo khanthabiu Sir Sanahal tungi miching singna ubanga bamiyoini mahakna mataw karamna chechang singdulo lambagi haibado punna thiminase phare icha sinthoibado aiga amukta unaduna wari sana hanbiu Pratap sauna adumak khamlei haijari base aini Sanahal gi hekpong minaba manau nupa Pratap adusu iyambane I matumdai hundoktuna thambiramba sinthoi babu mapasak tuna yogliba miyoy haujik adu ada haidana wase koithoknagadaba nate Sir Nokulchan nangna madulo sinbagi karisu right leite aingonda haujimak sinagadabani Nokulchan sauna hairei Mr. Pratap som Sir Sanahal gi manau nupa oiboidaba aiga karisu mari lenate adubu aisu somna haudorakliba wafam asida langla langjin oibiyaba
wafam ado theminase hairabadi ichado aiga amukta unahanbiu icha sinthoi aibu masak khangbani thokkiba khudong thiba maihau langpogado thoktingai mamangda aiga close oina khangnai aduna aibu icha sinthoi bana aibu soidina khangani ai ichada wari sajage pratap phing hairi sarno kulja karinu sarna dak piri bisibo thokriba thodok aduda icha sinthoi basa supna tangi chahi manga subada ngairi matau karamna aduk nauna mahakna matam adugi memory leram khini haiba yayena so haibiganu aduga khwailu bo wafamda thokriba mai chakpagi thodok adudagi icha sinthoi sathina soki sarsu khangbiri baduni maram aduna icha sinthoi bado magi gokta soki baduda aikhoi kana su ningsing bangambagi pangaletre sarna unabirabasu oiraroi nokuljan adum khamlai adu oiragana ai sargi mateng pangjaba sungam ngamjararoi sinthoi memory loss oiba oidaba karimta ai khangdi aigi haibabu aiga unajagi haibani ai thodok adudagi isa sinthoi hingli haibadi khangi adubu ubabudi phangkidrabani pradap to yetpo oiraroi khangbadagi hairei phare ai soidana sar nokul janga isa sinthoi baga unahalage hauji koina di isa do shida leite delhi da leki lagliba tangko nipal sida thoraklani aduga soidana unaraga wari singa sige warosina do helase nokul janna madumag ay nangamgani haibade leite adubu honaminase pratap ka nokul jan ga wari sanaringai cherak to likla do cha glass ani tray da hapladuna puthorei aduga pratap da lanchili angka cha paibiyo pratap to likla da phat yinglai phattabana thallaba mabuktu da khan bhawi masak phajai ni shide chabadabu phana hawne ne pratap ki meeting do likla do haina daduna amuksu haijele angka cha pratap to khangboi lakpoi kadai cha asi hairaga pratap so likla gi makutagi chadu lawi asumna chadu khara thaklaga pratap so nokul chanda haina ki bowadu soina dana ba hairam laga prap chatkhre likla do mapada onchin dun hairi baba haujikidu uncle sanahan gi manang no pratap du natro nokul jan sat hairi mane